ꯂꯣꯛꯇꯥꯛ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯅꯦꯔꯦꯇꯔ ꯙꯅ ꯑꯦꯝꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯂꯥꯟꯊꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯋꯥꯔꯤ ꯃꯆꯥ ꯑꯃ, ꯋꯥꯔꯤꯁꯤꯒꯤ ꯃꯃꯤꯡꯅ ꯂꯤꯊꯣꯛꯈꯤꯗ꯭ꯔꯕ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯊꯣꯉꯥꯝ ꯆꯤꯡꯒꯣ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯊꯥꯖꯃꯥꯟꯕꯤ ꯌꯨꯝ ꯑꯃꯒꯤ ꯃꯧꯅꯤ, ꯏꯪ ꯇꯞꯆꯩ, ꯊꯣꯠꯆꯩ, ꯃꯀꯨ ꯏꯕꯨꯡꯉꯣ ꯃꯥꯏꯃꯨ ꯑꯃꯗꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯏꯕꯦꯇꯣꯟꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯌꯨꯝꯒꯤ ꯅꯤꯡꯑꯣꯜ ꯑꯃꯒꯨꯝ ꯀꯦꯅ ꯃꯧꯅ ꯂꯦꯟꯖꯩ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯌꯨꯝꯁꯤꯒꯤꯅ ꯃꯆꯥꯅꯤꯄꯥ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯉꯥꯜꯁꯅꯥ ꯂꯝꯗ ꯂꯥꯟꯃꯤ ꯑꯣꯏꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯥꯖꯃꯥꯟꯕꯤ ꯃꯄꯨꯔꯣꯏꯕꯒꯤꯗꯃꯛ ꯏꯁꯣꯔꯗ ꯊꯧꯅꯤꯖꯩ꯫ ꯃꯄꯨꯔꯣꯏꯕꯕꯨ ꯌꯥꯝꯅꯁꯨ ꯅꯤꯡꯖꯩ꯫ ꯃꯉꯥꯜꯁꯅꯥꯅꯁꯨ ꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥ, ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯅꯤꯡꯖꯩ꯫ ꯉꯁꯤꯁꯨ ꯊꯥꯖꯃꯥꯟꯕꯤ ꯃꯍꯧꯁꯥꯒꯨꯝ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯥꯏꯃꯨ ꯔꯦꯗꯤꯑꯣ ꯊꯥꯒꯠꯂꯤ꯫ ꯔꯦꯗꯤꯑꯣꯗ ꯆꯠꯇꯤꯁꯒꯔꯒꯤ ꯃꯨꯡꯒꯥꯂꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯛꯁꯂꯥꯏꯠꯁꯤꯡꯒꯤ ꯑꯦꯝꯕꯨꯁ ꯑꯃꯗ ꯑꯥꯔꯃꯤ ꯄꯔꯁꯣꯅꯦꯜ 8 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 4ꯅ ꯁꯣꯛꯈ꯭ꯔꯦ꯫ ꯃꯥꯏꯃꯨꯅ ꯄꯥꯈꯠꯅ ꯍꯥꯏ ꯊꯥꯖꯃꯥꯟꯕꯤ, ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯅꯪꯕꯣ? ꯑꯃꯨꯛꯀ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ꯫ ꯏꯕꯦꯇꯣꯟꯅ ꯃꯤꯄꯥꯏꯅ ꯃꯣꯏ ꯄꯥꯕꯨꯡ, ꯀꯥꯞꯅꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯅ ꯇꯥꯔꯤꯕ ꯃꯐꯝꯗꯣ ꯅꯠꯇꯕ꯭ꯔꯅꯦ? ꯃꯥꯏꯃꯨꯅ ꯇꯞꯊꯈꯣ ꯃꯃꯥ, ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ꯫ ꯅꯃꯧ ꯅꯨꯄꯤꯗ ꯐꯣꯟ ꯇꯧꯍꯟꯁꯤ꯫ ꯊꯥꯖꯃꯥꯟꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ? ꯑꯃꯨꯛꯀ ꯊꯣꯔꯛꯎ ꯍꯥꯏꯋꯥꯅꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜꯗ ꯄꯥꯕꯨꯡ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯃꯥꯏꯃꯨꯅ ꯏꯕꯨꯡꯉꯣꯅ ꯊꯕꯛ ꯇꯥꯔꯤꯕ ꯃꯐꯝꯗꯨꯗ ꯅꯁꯇꯥꯜꯅ ꯑꯦꯝꯕꯨꯁ ꯇꯧꯏ ꯍꯥꯏꯅꯦ ꯄꯥꯎꯗ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯁꯣꯛ ꯑꯄꯟꯁꯨ ꯌꯥꯎꯏ ꯍꯥꯏ꯫ ꯐꯣꯟ ꯑꯃꯨꯛꯀ ꯇꯧꯅꯦ ꯅꯪꯕꯣ꯫ ꯊꯥꯖꯃꯥꯟꯕꯤ ꯀꯞꯄꯒꯤ ꯃꯇꯧꯗ ꯄꯥꯕꯨꯡ, ꯑꯩꯁꯨ ꯄꯥꯎ ꯇꯥꯖꯍꯧꯏ꯫ ꯄꯥꯎ ꯇꯥꯕꯒ ꯐꯣꯟ ꯇꯧꯖꯕꯅꯤ꯫ ꯅꯣꯠ ꯔꯤꯆꯦꯕꯜ ꯍꯥꯏꯗꯨꯅꯇ ꯂꯩ꯫ ꯉꯁꯥꯏ ꯑꯌꯨꯛ ꯐꯥꯎꯕꯗꯤ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯍꯤꯛꯅ ꯀꯞꯂꯛꯈꯤ꯫ ꯏꯕꯦꯇꯣꯟꯅ ꯌꯥꯝ ꯄꯥꯈꯠꯅ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯗꯨꯕꯨ ꯃꯣꯏ ꯄꯥꯕꯨꯡ꯫ ꯃꯥꯏꯃꯨꯅ ꯉꯥꯏꯈꯣ, ꯏꯕꯦꯇꯣꯟ ꯅꯪꯁꯨ ꯇꯞꯊꯈꯣ꯫ ꯊꯥꯖꯃꯥꯟꯕꯤ, ꯅꯪꯁꯨ ꯏꯪꯊꯈꯣ꯫ ꯃꯉꯥꯜꯁꯅꯥꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏ꯫ ꯐꯣꯟ ꯅꯦꯠꯋꯥꯛ ꯌꯥꯗꯕ ꯑꯣꯏꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯒ ꯊꯕꯛ ꯆꯤꯜꯂꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯗꯅꯀꯣ꯫ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯤꯕꯅꯤꯅ ꯑꯩꯈꯣꯏ ꯄꯥꯈꯠꯄ ꯌꯥꯗꯦꯀꯣ꯫ ꯃꯍꯥꯛ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏ, ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯅꯤ꯫ ꯆꯠꯂꯣ, ꯄꯣꯊꯥꯅꯔꯨꯔꯣ꯫ ꯏꯕꯦꯇꯣꯟꯅ ꯃꯄꯨ ꯏꯕꯨꯡꯉꯣ, ꯏꯆꯥ ꯃꯉꯥꯜꯁꯅꯥꯕꯨ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ꯫ ꯏꯕꯦꯝꯃ ꯊꯥꯖꯃꯥꯟꯕꯤ, ꯆꯠꯂꯣ ꯄꯣꯊꯥꯔꯨꯔꯣ꯫ ꯑꯋꯥꯕ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦꯀꯣ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤ꯫ ꯊꯥꯖ ꯇꯨꯝꯕ ꯌꯥꯗꯅ ꯐꯣꯟ ꯇꯧꯗꯨꯅꯇ ꯂꯩꯈꯤ꯫ ꯑꯗꯨꯃꯛ ꯐꯣꯟ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯄꯥꯏꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯃꯤꯄꯥꯏꯔꯤꯉꯩ ꯈꯪꯍꯧꯗꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯐꯣꯟꯗ ꯈꯤꯡꯂꯛꯈꯤ ꯃꯉꯥꯜꯁꯅꯥꯒꯤ ꯅꯝꯕꯔꯗꯒꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯇꯧꯗ, ꯍꯦꯂꯣ ꯌꯥꯝꯕꯨꯡ, ꯀꯔꯤꯅꯣ ꯉꯔꯥꯡ ꯑꯍꯤꯡ ꯆꯨꯞꯄ ꯐꯣꯟ ꯆꯠꯇꯦ? ꯏꯃꯨꯡꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅꯩ꯫ ꯅꯪ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ? ꯄꯥꯎꯗ ꯃꯐꯝꯗꯨꯗ ꯑꯦꯝꯕꯨꯁ ꯑꯃ ꯇꯧꯈꯤꯕꯗꯒꯤ ꯂꯥꯟꯃꯤ ꯈꯔ ꯁꯣꯛꯑꯦ ꯍꯥꯏꯅ ꯇꯥꯏ꯫ ꯌꯥꯝꯕꯨꯡ, ꯅꯪ ꯌꯥꯎꯕ꯭ꯔꯥ? ꯅꯪ ꯁꯣꯛꯄ꯭ꯔꯣ? ꯍꯦꯟꯕꯅ ꯌꯥꯝꯅ ꯇꯞꯅ ꯈꯨꯝꯃꯛꯏ꯫ ꯊꯥꯖ, ꯑꯩ ꯀꯔꯤꯁꯨ ꯇꯧꯗꯤꯌꯦ꯫ ꯉꯔꯥꯡꯁꯦ ꯐꯣꯟ ꯅꯦꯠꯋꯥꯛ ꯂꯣꯏꯅ ꯀꯛꯄ, ꯑꯦꯝꯕꯨꯁ ꯇꯧꯈꯤꯕꯒꯤ, ꯑꯗꯨꯅꯅꯦ꯫ ꯊꯥꯖꯃꯥꯟꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯒ ꯄꯥꯈꯠꯅ ꯈꯨꯝꯃꯛꯏ, ꯌꯥꯝꯕꯨꯡ, ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯀꯩꯗꯧꯔꯒꯦ? ꯍꯦꯟꯕꯅ ꯑꯗꯨꯅꯤ, ꯈꯅꯥꯎꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯏꯄꯟ ꯄꯜꯂꯤ꯫ ꯂꯣꯛ ꯇꯧꯔꯝꯗꯥꯏꯔ, ꯅꯠꯇ꯭ꯔꯒ ꯉꯔꯥꯡꯁꯦ ꯑꯃꯨꯛ ꯐꯥꯎ ꯆꯥꯗ꯭ꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯆꯥꯔꯨꯏ, ꯑꯗꯨꯅꯔ ꯈꯪꯗ꯭ꯔꯦ꯫ ꯊꯥꯖꯃꯥꯟꯕꯤ ꯃꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯗꯨꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯌꯥꯝꯕꯨꯡ, ꯄꯨꯛꯅꯤꯡ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯃꯔꯛ ꯊꯠꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕꯗꯣ ꯀꯅꯥꯅꯣ ꯍꯪꯂꯛꯏ ꯏꯕꯦꯇꯣꯟꯅ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯏꯃꯥ ꯌꯥꯝꯕꯨꯡꯅꯦ ꯍꯥꯏꯅ ꯈꯨꯝꯃꯛꯏ꯫ ꯃꯥꯏꯃꯨꯅ ꯀꯔꯤ ꯍꯥꯏꯕ? ꯏꯕꯨꯡꯉꯣꯅꯤ ꯍꯥꯏꯕ? ꯊꯥꯖꯃꯥꯟꯕꯤꯅ ꯑꯧ ꯄꯥꯕꯨꯡ꯫ ꯃꯥꯏꯃꯨꯅ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯏꯕꯨꯡꯉꯣ ꯀꯔꯤꯁꯨ ꯇꯧꯔꯝꯃꯣꯏ ꯍꯥꯏꯗꯅ, ꯅꯣꯏꯅ ꯄꯥꯈꯠ ꯆꯥꯎꯕꯁꯤꯅ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯌꯥꯝꯕꯨꯡ, ꯄꯥꯕꯨꯡ ꯐꯣꯟ ꯄꯥꯏꯍꯜꯂꯛꯎꯔꯥ?
ꯍꯦꯟꯕꯅ ꯉꯔꯥꯡ ꯏꯔꯥꯡ ꯊꯣꯛꯈꯤꯕꯒꯤ ꯌꯥꯝꯅ ꯑꯦꯂꯔꯠ ꯑꯣꯏꯅꯔꯤ, ꯈꯔ ꯆꯤꯜꯂꯤ, ꯀꯣꯟꯅ ꯁꯥꯟꯅꯔꯒꯦ ꯍꯥꯏꯔꯝꯃꯒ ꯐꯣꯟ ꯊꯝꯈꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯅꯪꯍꯧꯗ꯭ꯔꯦ, ꯐꯣꯟ ꯊꯝꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯛꯈꯤ ꯅꯨꯃꯤꯠ ꯀꯌꯥ, ꯄꯨꯡꯖꯥ ꯀꯌꯥ꯫ ꯊꯥꯖꯃꯥꯟꯕꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯃꯣꯏꯗ ꯑꯁꯨꯝ ꯋꯥꯔꯧꯕ ꯍꯦꯜꯂꯛꯈꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯊꯑꯣꯏꯕꯤꯗꯕꯒꯤ ꯃꯇꯧ ꯇꯣꯏꯅ ꯎꯠꯈꯤ꯫ ꯊꯥꯖꯃꯥꯟꯕꯤꯒꯤ ꯈꯣꯟꯖꯦꯜꯇꯃꯛ ꯇꯥꯅꯤꯡꯂꯝꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯋꯥꯔꯧꯕ ꯁꯥꯎꯕꯗꯤ ꯊꯥꯖꯃꯥꯟꯕꯤꯅ ꯉꯝꯖꯈꯤꯗ꯭ꯔꯦ, ꯃꯔꯝꯗꯤ ꯃꯄꯨꯔꯣꯏꯕ ꯃꯄꯥꯜꯗ ꯂꯩꯕ ꯑꯣꯏꯈꯤꯕꯅ꯫ ꯅꯣꯡꯃꯒꯤ ꯐꯣꯟ ꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯑꯃꯅꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯇꯧꯏ, ꯄꯥꯏꯈꯠꯂꯛꯇꯦ, ꯁꯥꯎꯅꯤꯡꯏ꯫ 3ꯂꯛ ꯇꯧꯔꯕ ꯃꯇꯨꯡ ꯄꯥꯏꯈꯠꯂꯛꯈꯤ꯫ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇ꯭ꯔꯤꯁꯤꯕꯣ? ꯅꯪ ꯌꯥꯝ ꯍꯣꯡꯉꯦ, ꯅꯪ ꯑꯩꯕꯨ ꯂꯝꯗꯝ ꯇꯥꯝꯍꯧꯔꯦ ꯍꯥꯏꯗꯨꯅ ꯃꯤꯔꯥꯏꯕꯤꯔꯤꯕ꯭ꯔꯥ?" ꯍꯦꯟꯕꯅ "ꯇꯞꯊꯈꯣ ꯊꯥꯖ, ꯂꯥꯟꯃꯤꯒꯤ ꯄꯨꯟꯁꯤ" ꯍꯥꯏꯕ ꯂꯣꯏꯍꯧꯗꯦ꯫ ꯊꯥꯖꯃꯥꯟꯕꯤꯅ "ꯅꯪꯕꯨ ꯍꯥꯟꯅꯗꯤ ꯂꯥꯟꯃꯤꯒꯤ ꯏꯊꯧꯒ ꯑꯩꯒꯤ ꯅꯨꯡꯁꯤꯕꯒ ꯇꯣꯉꯥꯜꯂꯤ ꯍꯥꯏꯕ ꯇꯥꯏ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯇꯝ ꯐꯪꯏ ꯍꯥꯏꯕ ꯇꯥꯏ, ꯍꯧꯖꯤꯛꯀꯥꯟꯁꯤꯅ ꯂꯥꯟꯃꯤꯒꯤ ꯄꯨꯟꯁꯤꯗꯤ ꯊꯕꯛꯅꯤ ꯁꯤꯔꯥ?" ꯍꯦꯟꯕꯅ "ꯅꯠꯇꯦꯕ ꯊꯥꯖ." ꯊꯥꯖꯃꯥꯟꯕꯤꯅ "ꯅꯠꯇꯕ ꯌꯥꯔꯣꯏ, ꯌꯨꯝꯗ ꯊꯣꯔꯛꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯖꯦꯅꯔꯦꯜ ꯍꯣꯂꯤꯗꯦ ꯐꯥꯎꯕ ꯊꯣꯔꯛꯇꯦ, ꯃꯔꯝ ꯑꯃꯗꯒꯤ ꯁꯨꯇꯤ ꯃꯇꯝ ꯈꯔ ꯂꯧꯔꯕꯁꯨ ꯌꯥꯏ, ꯅꯪ ꯍꯥꯟꯅꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯦ, ꯊꯕꯛ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯅꯪ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯦ, ꯌꯨꯝꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯌꯥꯝꯕꯨꯡ." ꯍꯦꯟꯕꯅ "ꯊꯥꯖ, ꯗ꯭ꯌꯨꯇꯤꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ" ꯍꯥꯏꯕ ꯂꯣꯏꯍꯧꯗꯦ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯇꯥꯞ-ꯑꯣꯛꯂꯛꯏ꯫ "ꯅꯪꯒꯤ ꯊꯦꯝꯕ ꯍꯩꯕ, ꯈꯣꯏꯊꯨꯝꯕ ꯋꯥꯍꯩꯗ ꯑꯩ ꯄꯪꯊꯔꯔꯣꯏ, ꯍꯟꯗꯛꯇꯤ ꯅꯪ ꯊꯥ ꯑꯁꯤꯗ ꯍꯦꯛ ꯊꯣꯛꯂꯛꯇ꯭ꯔꯕ ꯑꯩ ꯁꯤꯈꯤꯅꯤ ꯍꯥꯏꯁꯤꯅꯤ." ꯁꯥꯎꯔꯒ ꯐꯣꯟ ꯀꯛꯈꯤ꯫ ꯍꯦꯟꯕ "ꯍꯜꯂꯣ ꯊꯥꯖ, ꯊꯥꯖ, ꯀꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦ." ꯍꯦꯟꯕ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯤꯡꯂꯛꯈꯤ꯫ ꯊꯥꯖ ꯄꯥꯏꯈꯠꯇꯦ, ꯍꯤꯛꯅ ꯀꯞꯇꯨꯅ ꯂꯩ꯫ ꯍꯦꯟꯕꯒꯤ ꯇꯦꯛꯁ ꯃꯦꯁꯦꯖ ꯂꯥꯛꯈꯤ꯫ "ꯊꯥꯖ, ꯅꯪꯅ ꯍꯥꯏꯕꯇ ꯌꯥꯔꯒꯦ, ꯅꯪꯅ ꯇꯧ ꯍꯥꯏꯕꯇ ꯇꯧꯔꯒꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯣ, ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯣꯀꯣ" ꯍꯥꯏꯗꯨꯅ꯫ ꯅꯣꯡꯃꯒꯤ ꯐꯣꯟ ꯋꯥꯔꯤ ꯇꯥꯡꯀꯛ ꯑꯃꯅꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯀꯩꯗꯧꯉꯩ ꯁꯨꯇꯤ ꯊꯣꯛꯂꯛꯀꯅꯤ ꯍꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯕꯅ ꯆꯞ ꯆꯥꯕ ꯃꯇꯝ ꯍꯥꯏꯔꯛꯇꯕꯤꯗ ꯃꯥꯒꯤ ꯑꯆꯤꯟꯕꯒꯤ ꯋꯥꯇꯃꯛ ꯍꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯁꯥꯎꯔꯗꯨꯅ "ꯅꯪꯗꯤ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯍꯥꯏꯖꯤꯜꯂꯒ ꯂꯩꯔꯣ" ꯍꯥꯏꯗꯨꯅ ꯀꯞꯈꯤ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯍꯦꯟꯕ "ꯃꯊꯪ ꯊꯥꯗ ꯁꯣꯏꯗꯅ ꯊꯣꯛꯂꯛꯂꯅꯤ" ꯍꯥꯏꯔꯗꯨꯅ "ꯀꯨꯏꯔꯔꯣꯏ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯂꯗꯕꯅꯤ" ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯔꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯊꯥꯖꯃꯥꯟꯕꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯌꯥꯝꯕꯨꯡ, ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯌꯥꯝꯕꯨꯡ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕꯁꯦ ꯌꯥꯝꯅ ꯋꯥꯏ, ꯑꯗꯣ ꯌꯥꯝꯕꯨꯡ, ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯑꯃ ꯐꯥꯎꯕ ꯎꯕ ꯐꯪꯗꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ lumba ꯆꯩꯅꯥꯅꯤ, ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯕꯨꯡ ꯅꯨꯡꯉꯥꯏꯇꯕꯁꯨ ꯇꯧꯕꯤꯒꯅꯨ" ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯎꯕ ꯐꯪꯂꯛꯇꯕꯒꯤ ꯃꯇꯥꯡ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯈꯤ꯫ ꯑꯗꯨꯒ ꯑꯉꯥꯡ ꯑꯃ ꯌꯣꯛꯅꯕ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯧꯗꯣꯛꯆꯈꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯍꯦꯟꯕ ꯗ꯭ꯌꯨꯇꯤꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯊꯥꯖꯃꯥꯟꯕꯤ ꯃꯊꯟꯗ ꯁꯣꯜꯍꯧꯏ꯫ "ꯑꯩꯅ ꯉꯁꯤ ꯍꯥꯏꯈ꯭ꯔꯤꯕ ꯋꯥꯔꯤꯁꯤꯕꯨ ꯌꯥꯝꯕꯨꯡꯅ ꯋꯥꯔꯧꯒꯗ꯭ꯔꯥ? ꯌꯥꯝꯕꯨꯡ, ꯑꯩꯒꯤꯗꯤ ꯅꯪꯁꯦ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ, ꯑꯩꯒꯤ ꯂꯥꯏꯕꯛꯇꯤ ꯅꯪꯅ ꯂꯦꯞꯄꯤꯒꯗꯕꯅꯤ, ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯅꯤ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯌꯥꯝꯕꯨꯡ" ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯈꯟꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯐꯣꯟ ꯇꯧꯖꯔꯨꯏ꯫ ꯑꯗꯨꯕꯨ ꯍꯦꯟꯕꯒꯤ ꯐꯣꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ "Hello, my husband is not home. Please call later." ꯊꯥꯖꯃꯥꯟꯕꯤ ꯄꯥꯈꯠꯄꯅ ꯃꯁꯥꯗꯨ ꯅꯤꯛ ꯂꯥꯎꯔꯝꯃꯤ, ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯔꯝꯃꯤ꯫ ꯐꯣꯟ ꯃꯈꯥ ꯇꯥꯅ ꯇꯧꯈꯤ, ꯑꯗꯨꯕꯨ "Not reachable" ꯍꯥꯏꯗꯨꯅ ꯐꯣꯟ ꯐꯪꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯍꯦꯟꯕ ꯐꯣꯟ ꯇꯧꯔꯛꯏ꯫ ꯍꯦꯟꯕꯅ "ꯍꯜꯂꯣ ꯊꯥꯖ." ꯊꯥꯖꯃꯥꯟꯕꯤ ꯁꯥꯎꯅꯤꯡꯕꯅ ꯀꯔꯤꯃꯇ ꯍꯥꯏꯅꯤꯡꯗ꯭ꯔꯦ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯕꯨ ꯐꯥꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯝꯕꯨꯡꯒꯤ ꯐꯣꯟꯗꯒꯤ ꯅꯨꯄꯤ ꯑꯃ ꯐꯣꯟ ꯄꯥꯏꯔꯛꯂꯤꯕꯗꯣ ꯀꯅꯥꯅꯣ ꯍꯪꯂꯛꯏ꯫ ꯍꯦꯟꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯇꯧꯗ "ꯀꯔꯤꯅꯣ ꯊꯥꯖ, ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ,
ꯂꯥꯏꯟ ꯀ꯭ꯔꯣꯁꯤꯡ ꯇꯧꯁꯤꯟꯈꯤꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯅꯠꯇꯦ ꯌꯥꯝꯕꯨꯡ, ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ? ꯑꯁꯦꯡꯕ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯔꯤꯕꯁꯦ ꯆꯨꯝꯂꯗ꯭ꯔꯥ? ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ? ꯍꯥꯏꯔꯗꯨꯅ ꯊꯥꯖ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯍꯦꯟꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯊꯥꯖ ꯑꯩ ꯅꯐꯝꯗ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ, ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯍꯦꯟꯕꯒꯤ ꯋꯥ ꯊꯠꯇꯨꯅ ꯊꯥꯖꯃꯥꯟꯕꯤ ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯝꯃꯤ꯫ ꯍꯦꯟꯕꯅ ꯊꯥꯖ ꯑꯩ ꯅꯐꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯅ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯅꯨ ꯌꯥꯝꯕꯨꯡ, ꯉꯥꯛꯄꯤ ꯍꯩꯕ ꯀꯅꯥꯅꯁꯨ ꯃꯁꯤꯃꯗꯤ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯗꯨꯅ ꯊꯥꯖꯃꯥꯟꯕꯤ ꯐꯣꯟ ꯀꯛꯊꯠꯈꯤ, ꯑꯗꯨꯒ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯇꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯥꯏꯊꯣꯡ ꯃꯍꯧꯁꯥꯒꯨꯝ ꯍꯔꯥꯎ ꯇꯌꯥꯝ ꯎꯔꯛꯇꯕꯗ ꯃꯀꯨ ꯏꯕꯨꯡꯉꯣ ꯃꯥꯏꯃꯨꯅ ꯆꯤꯡꯅꯗꯨꯅ ꯏꯕꯦꯇꯣꯟꯗ ꯃꯃꯧ ꯅꯨꯄꯤꯗꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦ ꯍꯪꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯏꯕꯦꯇꯣꯟꯁꯨ ꯈꯨꯝꯂꯛꯏ, ꯍꯣꯏꯅꯦ ꯃꯣꯏ ꯄꯥꯕꯨꯡ, ꯏꯃꯧꯁꯦ ꯍꯟꯗꯛꯇꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯎꯏ, ꯑꯩꯁꯨ ꯈꯜꯂꯝꯃꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯀꯧꯊꯣꯛꯈꯤ, ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤ꯫ ꯊꯥꯖꯃꯥꯟꯕꯤꯅ ꯏꯃꯥ, ꯄꯥꯕꯨꯡ, ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯆꯩꯅꯥꯗꯣ ꯅꯃꯧ ꯐꯪꯂꯦ ꯉꯁꯤꯗꯤ꯫ ꯏꯕꯦꯇꯣꯟꯅ ꯍꯥꯏꯌꯨ, ꯏꯃꯧꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ? ꯊꯥꯖꯃꯥꯟꯕꯤꯅ ꯏꯃꯥ, ꯄꯥꯕꯨꯡ, ꯌꯥꯝꯕꯨꯡꯗꯣ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯂꯩꯈ꯭ꯔꯦ, ꯍꯟꯅ ꯍꯟꯅ ꯀꯞꯈꯤ꯫ ꯃꯥꯏꯃꯨ ꯃꯈꯥ ꯇꯥꯔꯛꯏ, ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯀꯗꯥꯏꯗꯒꯤ ꯇꯥꯔꯤꯕ ꯄꯥꯎꯅꯣ? ꯐꯣꯟ ꯇꯧ ꯃꯉꯥꯜꯁꯅꯥꯗꯣ, ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯐꯣꯟ ꯇꯧꯏ ꯊꯥꯖꯃꯥꯟꯕꯤ, ꯐꯣꯟ ꯆꯠꯂꯤ꯫ ꯑꯅꯤꯔꯛ ꯄꯥꯏꯔꯛꯇ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯃ ꯄꯥꯏꯈꯠꯂꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯍꯜꯂꯣ ꯏꯆꯦ ꯊꯥꯖ꯫ ꯃꯥꯏꯃꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ, ꯑꯗꯨꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯃꯥꯏꯃꯨꯅ ꯅꯪ ꯀꯅꯥꯅꯣ? ꯃꯉꯥꯜꯁꯅꯥ ꯄꯥꯏꯍꯜꯂꯛꯎ꯫ ꯅꯨꯄꯤꯗꯨꯅ ꯑꯣ ꯁꯣꯔꯤ, ꯄꯥꯕꯨꯡ ꯑꯣꯏꯕ꯭ꯔꯥ? ꯄꯥꯕꯨꯡ ꯈꯨꯔꯨꯝꯖꯔꯤ, my husband taught me some Maitreloin. ꯃꯥꯏꯃꯨꯅ ꯏꯄꯥꯒꯤ ꯃꯉꯥꯜꯁꯅꯥ, ꯏꯄꯥꯗꯤ ꯃꯥꯡꯖꯔꯦꯗꯣ, ꯀꯔꯤꯅꯣ ꯅꯪꯕꯨ ꯊꯥꯖꯗꯕ ꯃꯪꯒꯨꯝꯕ ꯊꯧꯗꯣꯛ ꯉꯥꯛꯇ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯆꯩꯕ ꯍꯧꯔꯛꯏ꯫ ꯅꯨꯄꯤꯗꯨꯅ ꯄꯥꯕꯨꯡ, we call after 1 hour, your son will be home that time. ꯃꯥꯏꯃꯨ ꯁꯥꯎꯔꯗꯨꯅ ꯐꯣꯟ ꯀꯛꯊꯠꯂꯤ꯫ ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ, ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯃꯍꯥꯛꯀꯤ ꯃꯐꯝ ꯂꯩꯇ꯭ꯔꯕꯅꯤ, ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯏꯕꯦꯇꯣꯟꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯉꯥꯜꯁꯅꯥ, ꯏꯆꯥꯕꯨ ꯂꯥꯏꯅ ꯃꯥꯡꯉꯤꯗꯀꯣ, ꯀꯔꯤꯒꯤ ꯅꯪꯅ ꯏꯃꯧ ꯑꯁꯤꯕꯨ ꯃꯔꯥꯏꯕꯛ ꯊꯤꯍꯜꯂꯝꯃꯤꯕ? ꯅꯪꯕꯨ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯍꯥꯏꯗꯨꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯄ ꯍꯧꯔꯛꯈꯤ꯫ ꯃꯉꯥꯂꯩꯃ ꯃꯥꯏꯃꯨ ꯑꯃꯗꯤ ꯏꯕꯦꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯅꯤ, ꯌꯥꯝ ꯅꯨꯡꯁꯤꯅꯖꯩ꯫ ꯅꯣꯡꯃ ꯃꯉꯥꯂꯩꯃ ꯃꯄꯥꯝꯗ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯈꯤ꯫ ꯃꯉꯥꯂꯩꯃꯅ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯇꯥꯃꯣꯒꯤ ꯊꯥꯖꯗꯕ ꯃꯇꯧꯁꯤꯕꯣ? ꯑꯩ ꯌꯥꯝ ꯉꯛꯑꯦ, ꯃꯥ ꯑꯁꯤꯒꯨꯝꯕ ꯅꯨꯄꯥꯗꯤ ꯑꯣꯏꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯐꯣꯟ ꯇꯧꯔꯦ, ꯋꯥꯔꯤ ꯁꯥꯔꯦ, ꯊꯥ 2ꯃꯨꯛ ꯐꯥꯔꯕ ꯃꯥꯜꯂꯦ ꯅꯨꯄꯤꯗꯣ ꯂꯧꯔꯒ ꯂꯩꯕ꯫ ꯃꯉꯥꯂꯩꯃꯒꯤ ꯋꯥꯗꯣ ꯂꯣꯏꯗꯦ, ꯃꯥꯏꯃꯨꯅ ꯊꯠꯂꯒ ꯁꯥꯎꯔꯒ ꯍꯥꯏꯔꯛꯏ, ꯃꯥ ꯁꯤꯈ꯭ꯔꯦ ꯈꯜꯂꯕꯅꯤ, ꯀꯩꯔꯣꯏ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯕꯨ ꯄꯨꯡꯍꯥꯠ ꯍꯥꯠꯂꯝꯂꯕꯅꯤ, ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯋꯥ ꯌꯨꯝꯁꯤꯗ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯉꯥꯂꯩꯃꯅ ꯏꯃꯥ, ꯑꯗꯣ ꯏꯅꯝꯃꯗꯤ ꯂꯩꯇꯕ꯭ꯔꯥ? ꯏꯕꯦꯇꯣꯟꯅ ꯀꯅꯥꯅ ꯄꯨꯕ ꯉꯝꯒꯅꯤ ꯑꯁꯨꯛ ꯂꯨꯝꯕ ꯄꯣꯠꯂꯨꯝ? ꯃꯄꯨꯔꯣꯏꯕꯅ ꯊꯑꯣꯏꯕꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯅ ꯀꯔꯝꯅ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯂꯩꯕ ꯉꯝꯒꯅꯤ? ꯅꯣꯛꯅ ꯆꯥꯎꯕ ꯂꯩꯀꯥꯏꯅꯤ, ꯅꯃꯥꯍꯣꯏꯁꯨ ꯈꯥꯝꯕꯒꯤ ꯄꯥꯡꯒꯜ ꯊꯣꯛꯈꯤꯗ꯭ꯔꯦ, ꯃꯄꯥꯝꯗ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯥꯖꯃꯥꯟꯕꯤ ꯃꯄꯥꯝꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯗꯅ ꯂꯩꯕ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯗꯣꯝꯆꯥ ꯁꯅꯥꯔꯩ ꯀꯧꯕꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯍꯟꯊꯗꯅꯕ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯍꯧꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯊꯋꯥꯏ ꯄꯥꯟꯗꯕꯅꯤ, ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯂꯃꯥꯏ ꯍꯟꯖꯤꯟ ꯍꯟꯖꯤन ꯐꯥꯛꯇꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯂꯦꯝꯍꯧꯔꯤꯕ ꯁꯥꯡꯂꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯅꯪ ꯅꯍꯥꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ, ꯅꯆꯥ ꯌꯥꯎꯕꯁꯨ ꯅꯠꯇꯦ, ꯋꯥꯠꯂꯤ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯈꯤꯒꯗꯕꯁꯨ,
ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯅꯕ ꯋꯥ ꯍꯧꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯃꯥꯟꯕꯤꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯃꯗꯤ ꯌꯥꯝꯕꯨꯡꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯒꯦ, ꯑꯃꯨꯛ ꯍꯟꯅ ꯑꯇꯣꯞꯄꯗ ꯌꯨꯝ ꯄꯥꯜꯂꯔꯣꯏ, ꯑꯋꯥꯕꯁꯦ ꯅꯨꯡꯁꯤꯕꯒꯤ ꯃꯊꯦꯜꯅꯤ ꯈꯟꯅ ꯍꯤꯡꯂꯒꯦ ꯍꯥꯏꯈꯤ꯫ ꯁꯅꯥꯔꯩꯅ ꯃꯈꯥ ꯇꯥꯈꯤ, ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯐꯤꯔꯦꯞꯇꯤ ꯅꯁꯥ ꯅꯊꯟꯗ ꯍꯥꯊꯨ ꯂꯧꯒꯅꯨ, ꯅꯪꯒꯤ ꯑꯋꯥꯕ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯗꯦ, ꯃꯇꯝ ꯂꯧꯈꯣ, ꯈꯟꯊꯈꯣ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯑꯃꯒꯤ ꯋꯥꯔꯤ ꯍꯧꯗꯣꯔꯛꯄꯗ ꯊꯥꯖꯃꯥꯟꯕꯤꯅ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯇꯨꯅ ꯃꯗꯣꯝꯆꯥꯒꯤ ꯋꯥꯗꯣ ꯂꯣꯏꯁꯤꯟꯍꯟꯈꯤꯗ꯭ꯔꯦ꯫ ꯆꯍꯤ ꯑꯃ ꯍꯦꯜꯂꯕ ꯃꯇꯨꯡ ꯃꯦꯖꯔ ꯍꯦꯟꯕ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯒ ꯈꯪꯅꯖꯕ ꯃꯃꯥꯟꯅꯕꯤ ꯊꯣꯏꯁꯅꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯍꯦꯟꯕꯅ, ꯊꯣꯏꯁꯅꯥ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯝꯃꯤ, ꯑꯩꯒꯤ ꯁꯔꯚꯦ ꯑꯃ ꯆꯠꯃꯤꯟꯅꯔꯨꯁꯦ, ꯂꯣꯏꯁꯤꯜꯂꯣ, ꯊꯨꯅ ꯆꯠꯂꯁꯦ꯫ ꯊꯣꯏꯁꯅꯥꯅ, ꯀꯗꯥꯏꯗꯅꯣ, ꯀꯔꯤꯒꯤ ꯁꯔꯚꯦꯅꯣ? ꯂꯥꯜꯍꯧꯕ ꯊꯤꯕꯒꯤꯔꯣ? ꯀꯤꯔꯦꯗꯥ, ꯂꯥꯟꯃꯤꯒ ꯆꯠꯃꯤꯟꯅꯒꯗꯕꯁꯦ꯫ ꯑꯃꯨꯛ ꯀꯥꯞꯁꯤꯜꯂꯛꯇꯅ ꯃꯕꯥꯅꯤ ꯄꯨꯟꯅ ꯋꯥ ꯅꯣꯛꯃꯤꯟꯅꯩ꯫ ꯑꯍꯥꯟꯕꯗ ꯃꯉꯥꯜ ꯁꯅꯥꯒꯤ ꯃꯄꯥ ꯃꯃꯥꯒꯤ ꯏꯃꯨꯡ ꯇꯝꯅ ꯂꯥꯛꯏ꯫ ꯌꯨꯝꯁꯣ ꯂꯣꯜꯂꯝꯃꯤ꯫ ꯂꯩꯀꯥꯏꯗ ꯍꯪꯕꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯁꯨ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯦ, ꯃꯄꯥ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯂꯧꯕ ꯃꯃꯥꯛꯀꯤ ꯀ꯭ꯋꯥꯇꯔꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯗ꯭ꯔꯦꯁ ꯇꯥꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯊꯥꯖꯃꯥꯟꯕꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯑꯗꯨꯒꯤꯁꯨ ꯑꯦꯗ꯭ꯔꯦꯁ ꯇꯥꯛꯄꯤꯔꯛꯏ꯫ ꯍꯦꯟꯕ ꯑꯃꯁꯨꯡ ꯊꯣꯏꯁꯅꯥ ꯃꯉꯥ ꯂꯩꯃꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯇꯔꯗꯨꯗ ꯂꯥꯛꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯥꯏꯃꯨ ꯑꯃꯁꯨꯡ ꯏꯕꯦꯇꯣꯟꯁꯨ ꯎꯅꯕ ꯐꯪꯖꯈꯤ꯫ ꯍꯦꯟꯕꯅ ꯃꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯐꯣꯡꯗꯣꯛꯂꯗꯨꯅ, ꯏꯃꯥ, ꯄꯥꯕꯨꯡ, ꯑꯩ ꯁꯔꯚꯦ ꯑꯃꯒꯤ ꯂꯥꯛꯆꯕꯅꯤ, ꯏꯃꯨꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯃꯉꯥ ꯂꯩꯃꯅ, ꯑꯗꯨꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯄꯣꯠꯇꯦꯗ, ꯅꯠꯇ꯭ꯔꯥ ꯄꯥꯕꯨꯡ? ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯋꯥ ꯅꯣꯛꯏ꯫ ꯍꯦꯟꯕ ꯃꯈꯥ ꯇꯥꯔꯛꯏ, ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯄꯥꯟꯗꯝꯅꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯅꯕ ꯍꯥꯏꯕꯁꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯍꯥꯛꯅ ꯈꯪꯖꯅꯤꯡꯂꯤꯕꯁꯤꯁꯨ꯫ ꯏꯃꯨꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯦꯟꯇꯦꯜ ꯗꯤꯁꯇꯔꯕꯦꯟꯁ ꯅꯠꯇ꯭ꯔꯒ ꯔꯤꯂꯦꯁꯟꯁꯤꯞ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯌꯥꯎꯕꯤꯗꯕ꯭ꯔꯥ? ꯃꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯏꯕꯦꯇꯣꯟꯅ, ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯍꯥꯏꯖꯒꯦ꯫ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩ, ꯃꯉꯥꯜ ꯁꯅꯥ ꯀꯧꯏ, ꯌꯥꯝꯅ ꯐꯩ, ꯂꯥꯟꯃꯤ ꯑꯣꯏ, ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯏꯃꯧ ꯃꯤꯔꯥꯏꯔꯒ ꯑꯥꯗ ꯅꯨꯄꯤ ꯑꯃ ꯂꯧꯔꯒ ꯂꯩꯈ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯕ ꯅꯪꯉꯦ, ꯄꯥꯎꯗꯤ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯔꯨꯈꯤꯗ꯭ꯔꯦ, ꯐꯥꯎꯁꯨ ꯐꯥꯎꯔꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯉꯥꯛꯄꯤꯈ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯀꯥꯍꯦꯟꯕ ꯂꯝꯆꯠꯁꯤꯡ ꯁꯧꯒꯠꯄ ꯑꯣꯏꯅ ꯊꯣꯛꯂꯅꯤ꯫ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯥꯒ ꯅꯠꯇ꯭ꯔꯕꯁꯨ ꯏꯆꯥꯅꯨꯄꯤꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯦ, ꯁꯤꯅꯤ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯍꯦꯟꯕꯒ ꯊꯣꯏꯁꯅꯥꯒꯗꯣ ꯊꯣꯛꯂꯛꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯖꯃꯥꯟꯕꯤ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗꯨꯗ ꯑꯉꯥꯡ ꯑꯃ ꯄꯝꯂꯤ꯫ ꯂꯛꯅꯗꯨꯅ ꯊꯦꯝꯃꯤ, ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯂꯣꯏꯅꯅ꯫ ꯍꯦꯟꯕ ꯑꯃꯗꯤ ꯊꯣꯏꯁꯅꯥ ꯀꯣꯟꯊꯣꯡꯗ ꯆꯪꯂꯛꯄ ꯎꯏ꯫ ꯊꯥꯖꯃꯥꯟꯕꯤꯅ, ꯀꯅꯥ ꯎꯅꯕꯤꯒꯗꯕꯅꯣ, ꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ꯫ ꯊꯣꯏꯁꯅꯥꯅ, ꯑꯩꯈꯣꯏ ꯁꯔꯚꯦ ꯑꯃ ꯂꯥꯛꯆꯕꯅꯤ, ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯪꯖꯒꯦ ꯌꯥꯅꯤꯀꯣ? ꯁꯣꯝꯒꯤ ꯏꯃꯨꯡꯗ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯐꯦꯃꯤꯂꯤ ꯔꯤꯂꯦꯁꯟꯁꯤꯞ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯝꯇꯒ ꯊꯣꯛꯈꯤꯕ ꯌꯥꯎꯕꯤꯈꯤꯗꯕ꯭ꯔꯥ? ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯔꯚꯦ ꯂꯥꯛꯆꯕꯅꯤ, ꯑꯩꯈꯣꯏꯗ ꯈꯔ ꯁꯦꯌꯔ ꯇꯧꯕꯤꯌꯣ꯫ ꯃꯁꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯅꯣꯛꯂꯗꯨꯅ ꯈꯨꯝꯂꯛꯏ, ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤ ಮಿꯠꯌꯦꯡ ꯃꯈꯥꯗ ꯃꯇꯝ ꯆꯨꯞꯄꯗ ꯍꯤꯡꯖꯕ, ꯑꯗꯨꯒ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯂꯒ ꯃꯪꯂꯥꯟ ꯀꯌꯥ ꯃꯪꯖꯕ, ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯉꯁꯤꯗꯤ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯌꯦ꯫ ꯊꯣꯏꯁꯅꯥꯅ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯝꯒꯤ ꯋꯥꯁꯤ ꯇꯥꯕꯗ, ꯃꯇꯝ ꯄꯨꯝꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ꯫ ꯑꯉꯥꯡꯁꯤꯗꯤ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯅꯦ, ꯀꯔꯤ ꯃꯃꯤꯡ ꯈꯪꯕꯤꯔꯕ? ꯊꯥꯖꯃꯥꯟꯕꯤꯅ, ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯉꯥꯟꯅꯅꯕ
ꯃꯉꯥꯜ ꯁꯅꯥ ꯀꯧꯔꯦ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯍꯦꯟꯕꯅ ꯇꯞꯅ ꯁꯣꯟꯖꯩ, ꯃꯉꯥꯜ ꯁꯅꯥ ꯍꯥꯏꯕ, ꯊꯥꯖꯃꯥꯟꯕꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯦꯜꯂꯤ ꯍꯥꯏꯕ ꯃꯍꯥꯛ ꯎꯔꯕꯗ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯊꯣꯏꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯣꯝꯒ ꯋꯥꯔꯤ ꯁꯥꯅꯖꯕ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯂꯝꯕꯤꯗ ꯍꯦꯟꯕꯅ ꯇꯞꯂꯞꯅ ꯁꯣꯜꯂꯛꯏ, ꯑꯩꯒꯤ ꯁꯔꯚꯤꯁꯁꯨ ꯂꯣꯏꯔꯦ꯫ ꯊꯣꯏꯁꯅꯥꯅ, ꯍꯦꯟꯕ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯈꯔꯗꯤ ꯂꯣꯠꯂꯤ꯫ ꯆꯠꯂꯤꯕꯁꯦ ꯁꯔꯚꯤꯁꯁꯨ ꯅꯠꯇꯦ, ꯃꯔꯝ ꯈꯔꯒꯤ ꯅꯪ ꯆꯠꯄꯅꯤ꯫ ꯏꯐꯝꯗꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯠꯄꯤꯒꯅꯨ, ꯁꯦ ꯂꯤꯌꯣ꯫ ꯍꯦꯟꯕꯅ, ꯊꯣꯏꯁꯅꯥ, ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯈꯤꯗ꯭ꯔꯕ ꯋꯥꯔꯤꯅꯤ, ꯅꯐꯝꯗꯗꯤ ꯂꯤꯔꯒꯦ, ꯅꯪꯅ ꯀꯅꯥꯗꯁꯨ ꯂꯤꯊꯣꯛꯄꯤꯒꯅꯨꯀꯣ꯫ ꯊꯣꯏꯁꯅꯥꯅ, ꯍꯣꯏ꯫ ꯑꯁꯨꯝꯅ ꯍꯦꯟꯕꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ꯫ ꯍꯦꯟꯕ ꯑꯥꯔꯃꯤ ꯃꯦꯖꯔꯅꯤ, ꯆꯠꯇꯤꯁꯒꯔꯒꯤ ꯃꯨꯡꯒꯥꯂꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯥꯕ꯫ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯃꯩꯇꯩ ꯃꯆꯥ ꯃꯉꯥꯜ ꯁꯅꯥ ꯀꯧꯕ ꯑꯃ ꯌꯥꯎꯏ꯫ ꯍꯦꯟꯕꯒ ꯃꯇꯝ ꯄꯨꯝꯕꯗ ꯅꯛꯅꯩ, ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯜꯁꯨ ꯑꯣꯏꯕꯅꯤꯅ꯫ ꯃꯉꯥꯜ ꯁꯅꯥ ꯅꯨꯄꯤ ꯊꯤꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡꯒꯤ ꯑꯁꯣꯏꯕꯅ ꯑꯉꯥꯡ ꯌꯥꯎꯗꯦ꯫ ꯃꯉꯥꯜ ꯁꯅꯥ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ, ꯐꯣꯇꯣ ꯌꯦꯡꯗꯨꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯇꯝ ꯂꯦꯟꯖꯩ꯫ ꯑꯇꯥꯡꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯃꯉꯥꯜ ꯁꯅꯥ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯃꯆꯥꯅꯤꯄꯥꯅꯤ, ꯃꯃꯥ ꯃꯄꯥꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯃꯥ ꯃꯄꯥꯕꯨ ꯌꯥꯝꯅ ꯅꯤꯡꯏ, ꯃꯇꯝ ꯄꯨꯝꯕꯗ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯍꯦꯟꯕꯗ ꯁꯥꯏ, ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯐꯕ ꯃꯤꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯣꯡꯃ ꯅꯁꯂꯥꯏꯒꯤ ꯑꯦꯝꯕꯨꯁ ꯑꯃꯗ ꯃꯉꯥꯜ ꯁꯅꯥ ꯅꯣꯡꯃꯩ ꯃꯔꯨ ꯃꯁꯤꯡ ꯈꯪꯗꯅ ꯄꯥꯟꯈꯤ꯫ ꯁꯤꯒꯗꯧꯔꯕ ꯃꯉꯥꯜ ꯁꯅꯥꯅ ꯃꯦꯖꯔ ꯍꯦꯟꯕꯗ ꯍꯥꯏꯖꯈꯤ, ꯃꯍꯥꯛ ꯁꯤ ꯍꯥꯏꯕꯁꯤꯗꯗꯤ ꯍꯥꯏꯕꯤꯒꯅꯨ, ꯃꯦꯗꯤꯌꯥꯗ ꯇꯥꯛꯄꯤꯒꯅꯨ, ꯔꯤꯄꯣꯔꯠꯇꯁꯨ ꯃꯥꯡꯈ꯭ꯔꯦ ꯊꯝꯕꯤꯌꯨ, ꯌꯨꯝꯗ ꯈꯪꯍꯟꯕꯤꯒꯅꯨ, ꯈꯪꯂꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯋꯥꯒꯅꯤ, ꯃꯃꯥ ꯃꯄꯥ ꯂꯩꯕ ꯉꯝꯂꯣꯏ, ꯃꯥ ꯍꯤꯡꯂꯤꯕ ꯁꯥꯕꯤꯌꯨ꯫ ꯍꯦꯟꯕꯅ ꯃꯥ ꯁꯥꯕꯤꯌꯨ ꯇꯥꯛꯂꯝꯈꯤ꯫ ꯍꯦꯟꯕ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯉꯥꯜ ꯁꯅꯥꯕꯨ ꯍꯦꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯇꯧꯕ ꯂꯥꯟꯃꯤꯅꯤ, ꯃꯊꯧ ꯃꯁꯛ ꯈꯪꯕ ꯂꯥꯟꯃꯤꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯔꯛꯄꯅꯤ꯫ ꯃꯉꯥꯜ ꯁꯅꯥꯒꯤ ꯍꯥꯏꯖꯕ ꯀꯌꯥꯗꯨꯅ ꯍꯦꯟꯕ ꯋꯥꯈꯤ ꯑꯃꯗꯤ ꯃꯐꯝꯗ ꯋꯥꯁꯛꯈꯤ꯫ ꯃꯉꯥꯜ ꯁꯅꯥꯒꯤ ꯍꯛꯆꯥꯡ ꯀꯅꯥ ꯈꯪꯍꯟꯗꯅ ꯂꯩꯔꯣꯜ ꯆꯟꯈꯤ ꯃꯐꯝꯗꯨꯗ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯦꯟꯕꯅ ꯃꯉꯥꯜ ꯁꯅꯥ ꯁꯥꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯦꯜ ꯄꯤꯔꯗꯨꯅ ꯅꯨꯄꯤ ꯑꯃ ꯋꯥꯏꯔꯒ ꯄꯥꯏꯍꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯍꯟꯈꯤ꯫ ꯍꯦꯟꯕꯅ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ, ꯃꯉꯥꯜ ꯁꯅꯥꯅ ꯄꯥꯝꯖꯔꯝꯕ ꯃꯃꯥ ꯃꯄꯥꯒꯤ ꯅꯨꯡꯉꯥꯏꯕ, ꯊꯥꯖꯃꯥꯟꯕꯤꯒꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯑꯩꯅ ꯄꯤꯕꯤꯔꯦ꯫ ꯋꯥꯔꯤꯁꯤꯗꯤ ꯂꯤꯊꯣꯛꯈꯤꯗ꯭ꯔꯦ, ꯋꯥꯔꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯁꯅꯨ꯫